Ngasigi hauzik phawgi maroiba pausing. Sakang daba singna thabak tagi potharaba IPS officer ama yauna mioi mari sekmai tagi phakre. Sahiya sigi manungda Ukhrul District Primary Health Sub Center humpu sonana ba konaragani haina Health Minister L. Jayantkumar na haikre. Amadi Manipuri International Football Sanaroi singna kumbal lampak artificial turf ta practice to watang lubada amphagi secretary ni haiba mi amana masakhang di haina tanthorakre hari. Khurumjare ISTV pawmieng tabiriba singutaram nokjare hauzima pungiba paw Sakhang daba singna thabak tagi potharaba IPS officer ama yauna mioi mari sekmai dagi phakre makoi singa dudi sekmai dagi mari suba IRB gi CO oiramba retired IPS angom kunjo amadi mahaka loinana walking chamina ba khwairakpam roton mani sing sei humudra apopulai kidraba KS yumjau awang sekmai bazar Khwairakpam uplo sing sahi humpumanga apopalai kidraba KS Jugol Singh amadi Khwairakpam ya school sahi humudra apopalai kidraba KS Luja Singh awang sekmai makhale kai dagini Thaudo si ngarang numidang wairam chawrakna pung taruk muktaba adwaida sekmai police station gi manung chanba sekmai bazar dagi khurkul taba lambi da thoki bane makoi marina walking chatlingai da alto car amada lakpa sakang daba singna gun point ta phaki bani hari ISTV News na phangba pawgi matung ina sakang daba singna phakripa mioi mari adu selgi demand ga mari leinaramba yabagi thajaba lei hari makoi mari bu phakre haiba paw phangbadagi Manipur Police Commando gi apunba kangbu amana ngarang numidang dagi hauna sakang daba khulai paiba sing aduna leiramba yai haina chingna ba mfam singda thiba hombagi thabak kanna satharakle hauji fawbagi di sakang daba singna phakiba mioi mari adugi mari makong khangbangamdre Sahiya sigi manungda Ukhrul District Primary Health Sub Center humpu sonana ba honaragani haina Health Minister L. Jayantkumar na Somdal Village da leiba Primary Health Sub Center bu Community Health Sub Center da upgrade tawnabagi urep uyung tamba amadi ngainga Village da Primary Health Sub Center sangabagi thorom da haikre Somdal da pangthokpa thorom adu da chingai kendragi MLA Kasim Washum hanagi Minister Dr. Kashim Ruiva Health Services ki Additional Director Dr. Manikanta Ukhrul District Hospital ki Chief Medical Officer Dr. A.S. Kapangring Gyauna official kyana sarukya ke Minister L. Jayantkumar na makatana haikibada Primary Health Sub Center sing masing hengat handuna health care sector da chawna ahongbu purakna ba honari Chairak Dr. Amadi nurse singna arapa khungang singda posting chatning daba asi asoba singnaba amani haike Aini pisaping ay dagi aini chawra makli jaga do madulai di makli awat pa beki mamulai ba health safety ki matang na beki mamulai ba maduda aina madu jaga dagi bili ay dagi chawra pani na ay shongdal ni chawra pani ay kamjong ni chawra pani dagi ay chingai ni chawra pani na aina adi jaga do chawra pani na adi jaga adi na jaga lagi makli kamu shimta ay sheba do ge na hai se masih thak se kita katok ni kita wana betul kawe moi masa pizza individual pizza matung ki nungai betul ichat bhai praja ko katok pasi jaw do aduga beware our doctors and nurses and please sigi doctor masuk nurse ki life ti kamata totally dedication ni katok ko khil life ni Ukhrul District Hospital gi Chief Medical Officer Dr. A.S. Kapangring na paumi singna hangba wahangi pakhumda hauzik Ukhrul District leiriba Primary Health Center amadi Primary Health Sub Center sing sabalushin daba yawbana thabak tawbada kudong sadaba kaya thengnari haike akhoi gi infrastructure sembasi nungai bu watli kari gi no haraga latrine semraga septic tank yawramde building haraga incomplete thambirame adu si akhoi na di akhoi CMO moina ekhoina di ekhoi tawpham karisu leite ekhoi tawbangamde adu sidi high level digi chief minister level haisira minister level haisira works haisira yengsin bibam makhoina thabak suba subudo yam phachana yam finishing touch leina losin biredi ekhoi nursing oisnu ekhoi staff sing nuaina chalaga du occupy tawba yagani habsi aidi haininge Kendragi MLA Kasim Washum na haikibada singi mafam singda lambi semba amadi tongan ba sakut thaurangi thabak paikat pa asi yamna mathau tai adomoina mak environment ki khallaga hana leiriba lambi singda semjillaga satnana ba honabana hena aphaba oigani haike Art and Culture gi Minister su oiriba L. Jayantkumar na Ukhrul gi khongchut aduga mari leinana Ukhrul gi Rengrai Village amadi Rengrai Village natraga Hollywood of Tangkul haina khangnaba mafam aduda
Manipur Film and Television Institute amadi Cultural Complex saba yaba mafam su yengsinki. Minister na haikibada awang nongpok lamdamda khwaidagi chawba Manipur Film and Television Institute linkhalabasu lingzen manana hotna minadrabadi mai pakpa ngamloi haiki. Laiba chahi amani manu sita koina kadi pipi ya boleh gen haibun madu hantau ningba. Ada moi di direct wahi tataning bahai dai man kadi pam ke what they feel like and what they like to express. Moi di tab bam balutare digi koi technical direct opinion tare to siri koi kai makhadi am huna sarkari side dagi arts and culture mai lai na bada kona chobam sangwa like museum, cultural complex and film city or film institute. Kada wari ke dobi ab lagi an haibun madugi funds kya musang dagi lam kada wari lagi water body labra digi scenic beauty kada wari lagi lo madu hanto bagi aham process ne. Manipur gi International Football Sanaroi Singna Kumbal Lampak Artificial Turf ta practice tauba changrubada Amphagi Secretary ni haibat ni amana masak khangde haina tanthora hari. Sanaroi Singh sangang ida leiba KAGO Football Club ta practice taukre. Hiramas the reporter ma. Hauji ekhone leiba mafam asi changang ge leiba cargo football taptani haiba tap asida hauji Indian Super League madi Indian I League ta sanariba football Sanaroi Singh haiba fil asida lei Sanaroi Singh asina ngarang asi Kumbal Lampak ta leiba artificial tapta sanaba changlubada amphagi official amana tanthropodagi makoi yamna nungaitana mafam asida thamoi sokpo loina Sanaroi Singh asina kari khali makoi da kari toroki haibigi matang IST khongropada 12 sida sanagado match asida khoi myam je friendly match ama nerka sanaje na exhibition match moina na tawbane adu practice tawge hana ngang turf ground chatluba matamda khoigi amphagi secretary na khoi da thamko wai khar nungaijade India player su natra ISL player su khina khangde mawalo de haba wai khar haibire tabada nungaijade khoi ju iram dan ju represent tawjaini adu khanna makhana ground da khoi ju sor yawi ni na practice tawge na samjaru mana ngarang haipa wahi do kitang din ngai te khoisu senar mani khoisu ko bon cha khoi sanar ko ni Manipur gi damuk ta khoi sandu sobi kai ko sanar de ko do kitang di respect tamani le khoi gi sum Manipur represent tori ba SLI le international tori ba khoi Manipur gi player sida khoi ground da hara rock chakje ke ngang punga matang sana jage hai sida khoi gi phagi sum masak na ba pham pai biri ba oja sida samaina khoi da taw ko treat che kitang nuai ta ba yam sang da phawe ground ni matang na har so aina Manipur khatang na to ba khoina mapalom de ground um da changu ba matam da min aduki matik respect to bi akhoi gi makha da wala ka da player mayam leidi masi gi da makta khallaga tasingna akhoi handaki matang sidai da Manipur da awan ba ma kitang purakna ba gi da akhoi kitang ai hona jani khatang di soi re anga ngai do hai di moi anga ngai ju moina stadium lai bun na tamni na go moi jin ma pa nei la kun do permission na kamai lau go tamno kamai sana go tamno hai so mo ju khang na te mo di ya ga da na mai sa sang jaru ne do mana khatang nei ni mo na sang taw no si mo ru lam lei mana hai bi ra ga di khatang losna ba ya ba thabo mo khatang hai ko di akhoi ju player mani Manipur player ni samane de khatang wahi do mi yo no ndu no ai te na wahi wa ta do adu mo do ngan dia Sanaroi Singh hagi phongdor libo wafam sing asig yengraga All Manipur Football Association amphagi General Secretary na phongdor libo wafam asi chummi adum enamak sanabung karam na waigani sanabung da karam haina practice tagani haiba khangdaba Sanaroi amada phongdor libo wahi wata sing adudi yamna sathina lali haiba sidi Sanaroi Singh asida phariba amadi makhona tamliba pawdam asida iseng sengna takle matang asida Manipur da football asi yamna pamnaragasu masana asi hena sakhol anaba amphana hena pukning thagat Mahuta maming lairaba Sanaroi Singh bu namthabagi chatnabi ama lairabra haina Sanaroi Singh na pen da phongdor asi amphagi official singna matam chana sengdoktragadi Manipur gi football masana asi mutkhiba yabagi singnaba lei haina su makhata na phongdor dei songtham aboiga loina na pawdam jareba ningthakhung sana jaba mitai ISTV news
Border pillar number Marfumathoya se Manipur gi lamda kilometer ahumlom changsilaga yungsilakli haibagi matangda hauzik wathok ama oirakliba asi yangsinanaba Manipur sarkar na semkhiba high power committee gi chairman su oiriba revenue minister Karam Shamna luchingduna ngasi kwatha khunauda satuna border pillar number Marfumathoya gi phibam yangsinkre Khongsat aduda water resources minister let pau haukip tribal and hills affairs minister N Kaishi MLA Susindro yauna ate official singsu sarugya ke Manipur University gi hauzik oiriba phibam amadi matau karamna warishin purakpa yagadagi haibasigi matangda AISF Manipur State Council na Sinduna Press Club ta khanane naba mifam ama pangthokre tharamaduda Professor Naurem Joy Kumar Professor P Navasandra amadi AISF ki General Secretary Viswajit Kumar na maru oiba mi singona sarukya ke Professor Naurem Joy Kumar na Manipur University asi mai saktuna lairi baga pangkhakni Manipur University mangki bahaibasi ekhoi mangjabani University asi Central University oirabasu state government ki achobo daita lei Manipur University kange hairabadi phatabasing hana lokthokpa tangai fade haike koi gi leiba magi employees na natra miyam khakchi maji phadre nang se tu orang na thok lu thadu o hairi pai bise mai chumbu ko sekra mongona akhoi ba khabali leiri habise gati yam diyan asoi ba singa do leibu na maram oraga asoi ba leitaw mi do kana so mo ta tu natra nang tu hai ba do nati asoi ba khara leibu asoi ba do ni to ba ana aina Manipur Manipur University habise chumnagi mase ko gi MA tamaga magi certificate lo khakta lo ba tar ga ai mo yam lan ga ne khan Marani Manipur University habise degree pi badagi hen something is more than that like maramdi mase koi society is tungdo la kadoribo akoi leba as state as society as mase ano bayo no pira kadoribo adu myoi ka tor kadoribo adu institution Tamelong district ki Tausem subdivision gi manung chanba civilong village da mamang thagi tangkun mangada NSCN ke ni chingnaba singna jian thailiu kamai kobi chahi ni fuhum doirom surabi nupi ama nongmena kaptuna hat khiba amade ZUF ni chingnaba singna none da nupa ama nongmena kaptuna hat khibaga mari leinana dedicated commando force ki GO in charge moduni mai amadi OC James Thangal yauna mamang thagi kuni pandagi none rengpang dagi khokum taba lambi amadi nungbagi area da kulai paibasing adugi khongul liduna thiba humbagi thabak ngasi fawu chathare mafam aduda dedicated commando force ki team kulum doina tongan ba mafam da leiduna makha tana pamdaba thagdok thoktana ba section thorang lokhatle Lomi na tabasingna ahongba mamalda har leiraga tangna lomi aseng basingda yoliba si thingnana ba agriculture department na thabak paikhatle haina department ki director PS Rajendra na sanjen thongda leiba department asida pangthokpa paumi singa unawada phongdokre sarkar na har chingnana ba dealer kuntra tareta har chingbagi thabak sinarabasu dealer singna lana thabak tawbagi wakat department lakle urea bag amada lupachani humphutaret ka paisa marfuda Yongadaba adu lupa chamanga yangkai fawba yonba yaure lomi singna district natraga agriculture department ta lagtuna sarkar na piba mamal lupa chani humputaret ka paisa marfu da lobiu department na haktheng na har chingbagi tabak paikhalagani housing fawda Dimapur da Manipur da purakadaba har metric ton lising tara manga leide ministry dagi su marang kaina piraklagani haibagi thajabalai phongdokhe mathang sahidagi di department na whatever quantity darkar laiba iragi sang si department kaktana singa kanda department diga amuk dealers in the piba du atopa local dealers in the piba as well as farmers in the phangan bagi du thausilma koi mathang saidi sun pa ko horgani adu oragadi iragi kan resi control ko soina ngamagani loina na aina lomi sinau singda mu hojiki oina hojiki problem man hinga problem si complaint budi yam tawre ko masi complaint si kokra kong ni damakta lomi sinau singa retail lobi ge du oragadi Ekor department lakpiro si beg mari manga loba tara loba kun loba bulk lakpi base 400 300 lomi amana lomi di ai ni haraga lomi amana beg chani piu chahum piu ji masi haibi ganu sini hauzi aten ma brem tlokjere Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba Haksang soktarakpa, tumba chaba yaraktaba, khong hamba nungayaktaba singbu, phanba ngamba amata ngairaba upaidi, Jolip syrup, amasung capsule. Diabetes singidamakta Jolip capsule chabiyu.
Nati chat lagi ba? Please ay chat lagi ba? Target ke season na loy kabadi adu di ma amu hana una bunglaro asum tawna mango season na chat kabada adum haina Winkies mango sushirol su adum panglaro khangedana. My name is Chuwangong Riamai and I cracked NEET 2018 ST topper in Manipur. In order to crack such exam, we need the help of teachers and parents, and Comet is the one who guide me through thick and thin. Well experienced oiba oza singgi guidelines duna ai ngasi NEET 2018 se top tawba ngamjabani. Oza sing se yam helpful oi. They always call me and ask me my weaknesses even through phone. Adugi damakta oza sing bu yam karakter. Lastly, I would like to say that I'm a proud Cometians. Winkies mini Swiss roll and bulak laba. Pum nama slow mas handa dum oi. Punsibu Winkies am tadi piu dana. Papa, quick zone gidi tatatis college di. Mamal cuma pang kuding jam mana yo cuma ngaroi pista salabni na. Ado cuma takta superlink footing gi offer me amam piri sidi. Tas electric run nusin bagum na yo tisin bayar. Dudi sana gi mohut yang na sin bayar. Nati chat lagi ba? Please ay chat lagi ba? Election ki matam loy kabadi adu di ma amu una panglaro asum tawna mango season na chat kabada adum haina Winkies mango Swiss rolls adum panglaro khangedana. Modi University, a leading women's university of India with 28 years of experience in women's education, organizing a career seminar by renowned academicians and career planners on 7th of July 2018 at 11 a.m. Hotel Classic, North AOC. For free registration, contact 708505751 or 971993334. I think we should run. At once! Winkies Swiss roll. Yam turabo Punsibu Winkies am tadi piu dana. As a fresher, NEET ta select tawasi khara wabo ina khali adubu aina Comet ta chalurba tungda oza singi well experience amadi teaching methods tagi confidence funky amasung NEET ta live oina thok future experiencing da haijaning badi NEET crack tawge harabadi hard work dedication and confidence level malta amasung coaching institute ki matang da recommend tawjo harabadi I think Comet is the only one. I am proud to say that I am a student of Comet. Winkies mini Swiss roll and bulak laba. Pum nama slow mas handa dum oi. Punsibu Winkies am tadi piu dana. Break matung na may mutaram nokchare makata pa pauda kay samthong kendra gi manung da laiba ward number 8 dagi khangatlaba imung singda toilet ki safety tank sing kendra gi MLA su oiriba health minister L Jantakumar na khuchina kre minister L Jantakumar na safety tank asi khangatlaba imung singda makata na phangan khigani haike message yarga free sanitation namna hygienic oy mong da health care system us mari leina ba diloina na koi namna punsi karoda koi mahinda koi na kitang do isu nongai na mari mau thong lebiya ba habitai mari pot watan lebido koi menga chaba adam haidina haibu mari program ni ke sam kendra se wat mari ni wat 9 11 12 and 13 chete ju sim makli wari ma mam leram gini ala mari se koi amuk ta di koi na pula pe tamang di fu yang ke cham gas yen madung yen miding am da bani na phase 9 na koi ngam jaw mong da mayam gi sabato ge mayam gi war pa da men ge na loko chamakli thorang ne Imphal City bulu nana thamna ba amade miyam na lambi da gari chatok chashin tawbada khudong sada ba thengnari ba singa sidagi kharada oiraba su kokna na ba city police ki OCN ingo chana luchingba kangbu amana ima kaithel gi akoi ba amadi lambi gi footpath ta kaithel phamjili ba ima ibel singbu ayuki pung nipan tarak labadi makhata na pot yon bidana ba miyoy bagi minungsi amaga loinana OCN ingo chana ima ibel singda appeal tawkre ngasigi driver du da additional SPLO sarangthem hemanta su saruk yake Ima kaithel ahum pauna kaithel amadi thangal kaithel gi footpath ta pot yoliba ima ibel sing adu mafam saba singda pot yonana ba city police ki maikai dagi koina satuna khangan khe
अखोई मियाम पुनमकिनी लंबीदा गाड़ी थोबो हरपा गाड़ी चिलनबा फुटपाता पोंग चक्कदबा मियाम वो जोजनबदगी फुटपाता चक्क फंदबा सरो पुलाट चलपा अदु नमर वरदा गाड़ी थोड़ी बचिंग तम चादर थोंबा पुनमकिंग जे असीमा पुनमना वकन तागिरदा याबा मतमदा तीरिबा मतमदा एथेन फंदीनबा निंगसिंगजरी अमदि हाइजरी मणिपुर सरकार की कर्मचारी सिंगदा तरेत सुब पे चनहलु हाइना M2 अमदि MGO की JAC ना सौगतुना इम्फाल ईस्ट की पोरोमपाटा लेबा डिस्ट्रिक्ट एग्रीकल्चर ऑफिस की स्टाफ सिंगना ngasisu wakaniफम चटखरे सरुक याखिबि नुपि अमना कर्मचारी सिंगना तालिबा दावी असे सरकार असिना ताबियु हाइखे मणिपुर अतई अतोपा युमथंगनबा स्टेट दा फंगिबा 7 पे कमीशन ना से खoi मणिपुर जु चलहनबियु हाइबा वाफम असिगा मरि लेना फमजबा निफमने अदुगा नारोंदा कलगुम्बा फेडरेशन कनागुम फेडरेशन खरना पॉइंट खर खक MOU साइन तोंनगी बदो मदु अखोई स्टेट गवर्नमेंट की मखार लेमे अस खoi म्याम याब ngamjaroi masima media gi mam thong thamjage loinana अखोई gi अखोई गवर्नमेंट मणिपुर गवर्नमेंट की मखार लेबा अखोई एम्प्लॉय न पामजरबदी अखोई gi अखोई कमीशन कमिटी असिना तांजेबा 20 पॉइंट साइड ऑफ डिमांड से मसी फुलफिल ओइना पीबीयू हाइबो वाफम सिदु याम अकन मोइना खोइना थमजरी लोइना अखोई डिपार्टमेंट मणिपुर स्टेट गवर्नमेंट की मखादा लेबा डिपार्टमेंट खुदिंगमकी एम्प्लॉय सिंग से गवर्नमेंट तौ हाइबा थबक खुदिंगमक मतम चाना खोंफम सेना तौबंग हाक्तनी अदुगा मरी लेना अखोइना हाइजेनिंगबदी अखोइना तालकबा डिमांड सु मतम चाना मवोंग ताना पीबीयू हाइबा डिमांड से ngasi mayam ge ममुसलगा इन थमजरी थासिकी तांग निपान दा पांथोकदौरिबा लमजिंग मैरा रॉबिन हुड लेखिदबगी अहुमलक सुबा कुमोन थौरंगा मरी लेनना थांगमेबन यूनाइटेड क्लब TUC ना ngasi अवाचिंगदा लमतु सेंबगी थबक चटखरे क्लब असिगी वाइस प्रेसिडेंट प्रताप लेसांग थेमना मियाम की दमक लेखिद्रबा अथौबा असिगी कुमोन थौरमदा सरुकियाबा लाकपसिंग अमदे थौरम पांथोकपदा नुंगाइनबगी दमक लमतु सेंबगी थबक असि पांथोकपनि हाइखे लेखिद्रबा रॉबिन हुड लमजिंग मैरा ओइख्रबा माकी कोई मट्रिस ओइबा मफमसिदा कोई माकी तांगनिपान कोई लेखिदबगी कनो कुमोन ताबा नमिसिदा कोई मयामना मणिपुर मियामना लापिबा मतमदा लुनाना थमनबा होनबदा कोइगिसु ngamjaba खरा कोई सोशल सर्विस मा कोइना सिनजबनि तब क्लास 10 अमसुंग 12 ता मार्क वांगना पास तौरक्लबा महिरोई सिंह ओकपगी थौरम अमा ngasi KSO na sinduna kuki inda पांथोखरे खंगलबा महिरोई सिंगदा मना मथुम पिदुना इकै खुमनखे थौरमदुदा चीफ सेक्रेटरी डॉक्टर जे सुरेश बाबू ADGP C डोंगेल अमदे KSO गी प्रेसिडेंट थिंगखुमांग किबगेना चिंगबा मिय क्याना सरुक याखे चीफ सेक्रेटरी डॉक्टर जे सुरेश बाबूना महिरोई सिंगना मतौ करमना अफबा मिय ओइदुना खुनाइगी कानबा थबक तौगदगे हाइबगी मतंगदा वफम कया फोंगदुखे best performance last time and short both for education, CBSE and other boards. And I'm very happy to cooperate. Taramatoi Subas that level pineapple buyer and seller come youth festival handak sahigi oina yari pokta leiba Thambalu market ta lagliba tang tara maridagi taramapal fawba pangthuk lagani haina development organization andro kendrogi secretary L Dojendrana Manipur press club ta pangthuk pa paumi singa unabada phongdukre organization gi thaupuba kaya yauna pangthokhiba paumi singa unaba aduda mahakna makhata na haikhibada Kihom thaduna hingnabagi lambi oiriba farmer kayabu pungning thaugatuna pangthokadaba festival asida Mari Suba Pineapple Queen Contest su pangthukani haike Development Organization andro kendrana sahi khudingi ekoi calendar oina schedule oina leijaraba kangi ahubu nimitagina numit mangani chupna pangthoga handake sina taramathoi rak suba adu handake sidi numit taruni chupna pangthok sagadoribani masi yam sengna haijara kanda ekoi kihom bu thariba lomi singbu pungning thawat chaba oina ekoi development organization asina sahi khudingi leptana pangthok charakpa pineapple festival asida koi lamdam sida leibiri bai isil nau khai pumnamana saruk su yabiu loina na koi lomi singsibu pungning thawat pibaga loina ban blockade amkasu hanna ekoi rumjabaga loina pausilasi tobidana bagidamakta pausilasi bijabani Hauzik maroi ba pau amuk
Sakangdabasingna thabak-tagi potharaba IPS officer ama yauna miyoi mari sekmai-dagi fakre. Sahi asigi manungda Ukrul District Primary Health Sub Center humpu sunanaba honaragani haina Health Minister L. Jayantakumar na haikre. Amadi Manipuri International Football Sanaroi Singna Kumal Lampak Artificial Turf da practice tawba changlubada Amphagi Secretary ni haiba miyoi amana masakhangde haina tanthorakre haide. How's the Fabio and the STB Pizza Palma Translation Jare, being Tabiri Singo Mukahana Kurum Jare.